Loyalam E-PAO tabiriba khudingmakpu Hidram Susmitana numidanggi pau pizari ahanbada muruiba headline Churachandpur Districttagi Panjang Village tagi rocket amadi bomb yauna Khutsu Khutlai kaya Fagatkhre Sardar Vallabhbhai Patel gi statue amadi tangkhul gi athoba Major Ralingnau Bokkathing gi museum amangasi Manipur gi Chief Minister and Virensu saruk yaduna hangdokre Reserve Forest Lauthopada Langthabal Khopom Chingthak Amasung Chingkhai Yauhanba Yaroi Haina Fongdorakli Pau Sandona Pizari Churachandpur Districttagi Panjang Village tagi rocket amadi bomb yauna Khutsu Khutlai kaya Fagatkhre Manipurda Hauzik Thokleba Irang asiga mari leinana security force na ching amasung tampaki mafamsingda Changshilakpa area domination gi thabak leptana chathaduna lakli Khongthang asigi manung channa combined security force na Churachandpur district ki Churachandpur police station gi manung channa leiba Panjang village ta thiba humbagi thabak chathabada rocket amadi bomb yauna Khutsu Khutlai kaya fagat pangamkhre fagalaba khulai sing adudi chawrakna fit tare muk shangba rocket mari countrymet mortar ahum improvised mortar bomb ahum radio set amadi countrymet grenade anini hairi nakal amaromda state asida haukhiba pung kunmeri asida pamdaba thodoksing thokhibagi paudi leite security force na irang thokpa yaba ching amasung tampaki mafam singda thiba humbagi thabak leptana jathari haina police control room dagi paikedi thadokpa cherol amana hari police ki paugi matung ina security force ki akanba checking tharangya loinana ngarang national highway 37 Imphal Jiribam lambida gari chaniga amadi national highway 2 Imphal Dimapur lambida gari chahumga yankhai mathoi akanba security gi checking thoranga loinana Imphal da changlakhre hari irang asiga mari leinana ching amasung tampaki mafam chamaga mapanda security checkpoint hangdoktuna akanba checking thoranga loinana check tawbada miyoi nipan fadona wahang pahong chathaki hari Sardar Vallabhbhai Patel gi statue amadi tangkhul gi athoba Major Ralingnau Bokkathing gi museum amangasi Manipur gi Chief Minister and Virensu saruk yaduna hangdokre India gi ahanba Deputy Prime Minister Oiramba Sardar Vallabhbhai Patel gi statue amadi tangkhul gi athoba Major Ralingnau Bokkathing gi museum amangasi hangdokre Tawangda pangthokpa thoramda Manipur gi Chief Minister Nongthambam Virensu saruk yakhi thoram aduda Union Minister of Parliamentary Affairs and Ministry Minority Affairs ki Kiran Rajizu Arunachal Pradesh ki Governor Hana Lieutenant General Oiramba KT Parnek Arunachal Pradesh ki CM Pema Khanduna maru oiba miyoising oina saruk yakhi Sardar Vallabhbhai Patel gi statue da laisu katuna ikai khumnabasu utki panba yai tawang haidiba Arunachal Pradesh ki lam asi matam amada Indiana loksenba ngamdana leirambadagi ukhrildagi tangkhulgi athoba Major Ralingnau Bokkathing na lisingamaga chamapan yankhai mathoigi February 18 da India gi machu ahumgi firal chingkhatuna India gi saruk ama oina leirakhibani Major Bokkathing na lokhiba thongna faraba thodang adubu India lengakna sakhangduna ngasi fawba tawangi naknaba bomdilada Bokkathing point haina ngasi fawba nisingduna leribani Englising amaga chamapan humpu huni thoigi Indo China war da lekhidraba India gi maraibak ningba thawai thakraba singi ningsing khubam oiriba tawang war memorial da Chief Minister and Virena ikai khumnaba utkre thawai thakraba lebak ningba singna lokhiba thodangbu Chief Minister and Virena ningsingki Arunachal Pradesh ki Chief Minister Pema Khanduna ngasigi pangthokliba thoramsing aseda Chief Minister and Virena mahaki minister amadi MLA kayaga laktuna saruk yabada nungaiba amadi thagatpa phongdokhi Reserve Forest Lauthopada Langthabal Khopom Chingthak Amasung Chingkhai Yauhanba Yaroi Haina Fongdorakli Manipur lengakna Reserve Forest oina lauthopada Haibok Chingda leriba Langthabal Khopom Langthabal Chingthak Amasung Langthabal Chingkha haidiba Kabui Rongmei khul ahum asi Yauhanba Yaroi Haina Jeliarong United Committee Manipur Valley na akanba wafam thamlakli Imphal gi Namdulong da pangthokpa paugi mifam amada Jeliarong United Committee Manipur Valley gi President Maivon Phongmei na phongdokhibada Kabui Rongmei haidiba furup asi Manipur gi yalhau furup ama
oina ningthau haktaktagi khunai asida achauba thodang loktuna lakli langthabal khopom langthabal chingthak amasung langthabal chingkha hairiba khul ahum ase ing kumja lisingamaga chatret mapandagi lisingamaga chatret nifuni panfawa manipur da pankhiba ningthau pamhibana ayaba piduna khunda hankibani masi puwari da khudamni manipur lengakna haibok chingbu reserve forest oina laukthokpada khunja singna et papiroi adubu lengakna su manipur gi puwari bu ikai khumnabaga loinana ningthauna piramba ayaba asigi mayokta karigumba makhalgi thabak amata tawrakloi habigi thazaba khunja singna thamli haina su phongdokhi Manipur gi mafam khudingmakta chatnaba yaba uniform land law ama semgadabani haina MMTU na phongdorakli English amaga chamapan yankhai mapanda tunglam chatki Manipur bu mache tana thugaiba pamba miyoi khutpu kharana semkiba land law policy asi paliba lengak asina khudaktagi yengsingadabani athuba matamda Manipur gi mafam khudingmakta chatnaba yaba uniform land law ama semgadabani haina Maitai Tribe Union MMTU na thadorakpa cherol amana phongdorakli cherol asina hai housing Manipur da chanariba land law system asina lamdam asida Khundaminariba yalhau furup singi marakta machet tana thugairi land law asina tampakta khundariba maite kanglup singbu masagi maramdam asida khongdafam lehandaba refugee amagumna lehelakli Manipur da ing kumja lising amaga chamapan yankhai mapanda part C state oina leiringai da matamdugi deputy commissioner oikiba T Kip Zenna Luchingduna miyoi kuntrana saba Manipur pumbada chanagadaba land law system ama semnaba drive tauki Committee asida yalhomi oiriba maitegi mihut maming tagi oina miyoi ahum khak yauki matam aduda T Kip Zenna puthokiba di Manipur land Revenue and Land Reform Bill adu matam adugi akanba political party oikiba Manipur State Congress amadi Communist Party na akanba mongda yakhide Masigi mathakta Manipur gi ahanba chief minister oikiba MK Priyobarta Yaona civil society organization kayana yaningdabagi protest amadi dharna kaya chathaki English amaga chamapan humfuda namfuda ek oina chatna halakhi Manipur thugainaba amadi yalhaufu maitai singbu khongdafam khunda leitafam leitanaba thawoina semkiba land law asina ngaside tampaki lam square mile chatret asida yalhaumi maitai sing asi refugee oina lelakli ngasidi Manipur khundariba yalhomi singi marakta tongan ba lamdagi miyoi kanglop furup oina tongan khaidorakli Manipur ge apunba saktambu thugariba kanglop furup singi marakta loina tinaba yahandriba asi hauzik chanariba land law asinani paugi marak thatna Loyalam E-PAO na Manipuri sahitya bu pamjaba singidamak akhanana puthokchariba Loyalam khonthang program asibu pomnamakna saruk yabiu thamjariba program asida isana ijaba saireng wari macha wareng isaina chingba pabiraga aikhoina pizariba contact number 9378161295 asida Isagi photoga loinana thabiraknaba nolukna nisingjari thamjariba program asida khwaidagi fajana chang naina saruk yaba miyoishingda Loyalam E-PAO na akhanana manasu pizagani maram aduna hairiba program asibu pumnamakna saruk yabiyu amadi channel asibu sogatpiyu Narco terrorist ka India lenga ka kucham naraga Manipur gi fazaraba unity thugainaba honarali basi laibak thibani haina phongdorakli Manipur thugainaba changchilakli ba khongthang asida Manipur da khundaminari ba phorupcha khudimakna mayokna bagi damak national unity ama semgatpagi tangai fadaba lai haina United Committee Manipur UCM gi president YK Direna phongdokhrei wafam asi ngasi United Committee Manipur UCM na senduna to let Manipur live and to grow together haiba hiramda October da mass rally lisingani tarani panbu ningsing bagi thoram ama major kholda laiba Manipur Press Club ki lokta khola pangthokpa thoramda mahakna phongdokhibani Thoram aduda United Committee Manipur UCM gi consultative member Yunamcha Dilip Kumar United Committee Manipur gi consultative member Khomdram Ratan United Committee Manipur gi consultative member Tarangbam Bisorjit na chingba singna thoramgi athoiba mithunglen sing oikhi United Committee Manipur gi President YK Direna makha taraduna hai UCM gi punna hingminnaba punna chawkhatminnaba haiba wakhalonda ngasi phawba miyamga loinana thabak pangthoktuna lakli adubu nakal amadagi Manipur gi integrity amadi national unity thugainaba ngasi phawba leptana adumak chatharakli
ꯍꯧꯈꯤꯕ ꯆꯍꯤ 2002ꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅꯕ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯀꯥꯡꯂꯨꯞ 34 ꯍꯤꯡꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜꯗ ꯐꯠꯇ꯭ꯔꯕꯁꯤꯡꯅ ꯒ꯭ꯔꯨꯞ ꯈꯥꯏꯗꯣꯛꯂꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤꯗꯤ ꯅꯥꯔꯣꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯀ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯈꯨꯠꯁꯝꯅꯔꯒ ꯐꯖꯔꯕ ꯌꯨꯅꯤꯇꯤ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ꯫ ꯀꯣꯇꯨꯒꯤ ꯊꯧꯑꯣꯡꯗ ꯅꯥꯒꯥꯁꯤꯡ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ꯫ ꯂꯤꯌꯥꯡꯃꯩ ꯐꯨꯔꯨꯞꯀꯤ ꯂꯧꯔꯣꯏ ꯀꯨꯝꯃꯩ ꯑꯃ ꯑꯣꯏꯔꯤꯕ ꯆꯥꯒꯥꯉꯤ ꯌꯥꯎꯕ ꯂꯥꯛꯀꯗꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯕꯨ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯈꯤꯕ ꯑꯃꯗꯤ ꯂꯥꯛꯇꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈꯤ ꯑꯃꯗꯤ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ LNCꯅ ꯇꯔꯥꯏꯅ ꯂꯧꯗꯦ, ꯀꯣꯇꯨꯒꯤ ꯊꯧꯑꯣꯡ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯅ LNCꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯂꯤꯌꯥꯡꯃꯩ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯧꯔꯣꯏ ꯀꯨꯝꯃꯩ ꯌꯥꯎꯕ ꯂꯥꯛꯀꯗꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯕꯨ ꯀꯣꯇꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯑꯃꯗꯤ ꯑꯍꯦꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯇꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯑꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯇꯝ ꯀꯌꯥ ꯃꯃꯥꯡꯗꯒꯤ ꯂꯤꯌꯥꯡꯃꯩꯁꯤꯡꯅ ꯈꯨꯟꯗꯥꯗꯨꯅ ꯂꯥꯛꯂꯕ ꯃꯐꯝꯁꯤꯡꯕꯨ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯀꯣꯇꯨꯅ ꯐꯣꯡꯗꯣꯛꯄ ꯑꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯐꯨꯔꯨꯞ ꯑꯁꯤ ꯃꯁꯥꯒꯤ ꯃꯐꯝ ꯃꯁꯥꯒꯤ ꯐꯨꯔꯨꯞꯀꯤ ꯀꯨꯝꯍꯩ ꯌꯥꯎꯕ ꯃꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯅꯥꯒꯥ ꯐꯨꯔꯨꯞꯅ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯏꯔꯥꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯗꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯑꯃꯗꯤ ꯀꯨꯝꯍꯩꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯧꯔꯣꯏ ꯀꯨꯝꯃꯩ ꯄꯥꯡꯊꯣꯛꯄꯗ ꯀꯨꯀꯤꯁꯤꯡꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯕ ꯃꯇꯝꯁꯤꯡꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯀꯣꯇꯨꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯤꯡꯒꯤ ꯀ꯭ꯔꯣꯔ 5 ꯀꯥꯏꯊꯣꯛꯂꯦ ꯍꯥꯏꯅ CMꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯤꯋꯥꯂꯤ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯤꯡꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 5ꯒꯤ ꯁꯦꯟꯐꯝ ꯀꯥꯏꯊꯣꯛꯂꯦ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯇꯝꯕ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯁꯔꯗꯥꯔ ꯕꯜꯂꯥꯚꯥꯏ ꯄꯇꯦꯜꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯈꯤꯕ ꯌꯨꯅꯤꯇꯤ ꯔꯟ ꯉꯔꯥꯡ ꯑꯌꯨꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒꯂꯣ ꯃꯃꯥꯡꯗꯒꯤ ꯂꯝꯊꯥꯈꯤ꯫ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀꯤꯂꯣꯃꯤꯇꯔ 4ꯒꯤ ꯌꯨꯅꯤꯇꯤ ꯔꯟ ꯑꯗꯨ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯒ ꯄꯨꯟꯅ ꯂꯝꯊꯥꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯗꯤꯋꯥꯂꯤ ꯀꯨꯝꯃꯩ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯥꯡꯑꯣꯏꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯗ ꯂꯨꯄꯥ 1,000ꯒꯤ ꯁꯦꯟꯐꯝ ꯃꯇꯦꯡ ꯑꯣꯏꯅ ꯄꯤꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 5ꯒꯤ ꯁꯦꯟꯐꯝ ꯀꯥꯏꯊꯣꯛꯂꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯐꯝ ꯑꯗꯨ ꯀꯨꯝꯃꯩꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯐꯪꯍꯟꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯔꯛꯂꯒ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯁꯟꯗꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯊꯥꯈꯤꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯅꯆꯤꯡꯕ ꯇꯧꯕ ꯑꯀꯤꯕ ꯐꯪꯂꯕ ꯏꯔꯥꯡꯅ ꯃꯤ 50,000 ꯔꯣꯝ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯂꯩꯉꯥꯛꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯥꯕ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯁꯤꯡ ꯑꯃꯗꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝꯗ ꯂꯩꯅꯔꯤꯕꯅꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯃꯗꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯁꯤꯡꯗ ꯂꯩꯇꯕꯁꯤꯡꯗꯁꯨ ꯂꯩꯉꯥꯛꯅ ꯄꯤꯕ ꯃꯇꯦꯡꯁꯤꯡ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯅ ꯑꯄꯤꯜ ꯇꯧꯕꯁꯨ ꯂꯩꯔꯤꯕꯅꯤ꯫ ILDSꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯦꯗꯚꯥꯟꯁ ꯑꯦꯟꯗꯣꯁꯀꯣꯄꯤ ꯁꯦꯟꯇꯔ ꯑꯣꯏꯕ ꯑꯍꯥꯟꯕ ꯂꯥꯏꯌꯦꯡꯁꯪ ꯑꯣꯏꯔꯦ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯂꯤꯚꯔ ꯑꯦꯟ ꯗꯥꯏꯖꯦꯁꯇꯤꯚ ꯁꯥꯏꯟꯁ ILDS ꯏꯝꯐꯥꯜꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡꯁꯪꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯦꯗꯚꯥꯟꯁ ꯑꯦꯟꯗꯣꯁꯀꯣꯄꯤ ꯁꯦꯟꯇꯔ ꯑꯣꯏꯕ ꯉꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯦꯒ꯭ꯔꯤꯗꯤꯇꯦꯁꯟ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯑꯦꯟꯗꯣꯁꯀꯣꯄꯤ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯣꯐ ꯒꯦꯁꯇ꯭ꯔꯣꯏꯟꯇꯦꯁꯇꯥꯏꯅꯦꯜ ꯑꯦꯟꯗꯣꯁꯀꯣꯄꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯂꯥꯏꯌꯦꯡꯁꯪ ꯑꯁꯤꯅ ꯑꯦꯗꯚꯥꯟꯁ ꯑꯦꯟꯗꯣꯁꯀꯣꯄꯤ ꯁꯦꯟꯇꯔꯒꯤ ꯑꯦꯒ꯭ꯔꯤꯗꯤꯇꯦꯁꯟ ꯐꯪꯂꯛꯄꯒꯤ ꯃꯇꯥꯡꯗ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ILDSꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯗꯥꯛꯇꯔ N. ꯁꯨꯔꯦꯁ ꯀꯨꯃꯥꯔꯅ ꯑꯦꯒ꯭ꯔꯤꯗꯤꯇꯦꯁꯟ ꯑꯁꯤꯒꯤꯗꯃꯛ ꯍꯧꯈꯤꯕ ꯃꯦ ꯆꯩꯆꯠ SGEIꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯥꯟꯈꯠꯂꯕ ꯃꯇꯨꯡ ꯕꯣꯗꯤ ꯑꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯦꯞꯇꯦꯝꯕꯔ ꯆꯩꯆꯠ 19ꯗ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯂꯒ ꯁꯛꯈꯪꯁꯦ ꯑꯁꯤ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯦꯟꯗꯣꯁꯀꯣꯄꯤ ꯃꯈꯜ 2 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯏꯆꯝ ꯆꯝꯕ ꯕꯦꯁꯤꯛ ꯑꯦꯟꯗꯣꯁꯀꯣꯄꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥꯗ ꯂꯩ ꯑꯗꯨꯃꯛꯄꯨ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯦꯗꯚꯥꯟꯁ ꯑꯦꯟꯗꯣꯁꯀꯣꯄꯤꯗꯗꯤ ꯒꯦꯁꯇ꯭ꯔꯣꯏꯟꯇꯦꯁꯇꯥꯏꯅꯦꯜ, ꯂꯤꯚꯔ, ꯄꯦꯟꯀ꯭ꯔꯤꯌꯦꯇꯤꯛ ꯑꯃꯗꯤ
Villiari Lena Chingba Mai Pakna Layang Bangamli. SGEI gi mihutsing aduna ILDS la leriva advanced endoscopy gi Khutlai sing yengshin bagi mathakta anaba sing kayamuk yamna khodong chaba fangba amadi hospital asida leriba staff sing gi haitoi sing thoiba sing kupna yengshin bagi tungda sakhangse ase khusina rakhibani. Lamdam asida fangba potlamna saba pothok taret launch tawkhre. Happy Incall branding gi makhada lamdam asida fangba potlam singdagi semba pothok taret Tijim Rota laiba Research and Art Academy da launch tawkhre. Ngasigi launch tawbagi thauram aduda Election and Tourism gi Special Secretary N Pravin Maira Foods ki founder Hanjabam Surba, Department of Horticulture and Soil Conservation ki Director K Devda Sarma amadi IVSD Imphal gi scientist Dr. Nanakcha Sarmana maru oiba mithung lensing oikhi. Thauramga mari lenena Happy Incall gi co-founder and Pramanandana phongdokhibada lamdam asida fangba potlam singdagi puthokliba pothok sing asigi manungda samlunaba shampoo, conditioner, chenghi mayan, disinfectant, fish amino acid, koki thau amadi multi-purpose cleaner singni. Pothok sing asi India lenga ki Science and Technology Department ki makhada leriba North East Center for Technology Application and Research ki miyeng makhada puthokpani. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu. Aroibada maruiba pau amuka hanna pizari. Churachandpur district ki Panjang village tagi rocket amadi bomb yauna Khutsu Khutlai kaya Fagatkhre. Sardar Vallabhbhai Patel gi statue amadi tangkhul gi athoba Major Ralingnau Bodkathingi Museum amangasi Manipur gi Chief Minister N Virensu saruk yaduna hangdokhre. Reserve Forest laukthokpada langthabal khawpom chingthak amasung chingkha yawhanba yaroi haina phongdorakli. Matang asida numidangi pau piba loizare Loyalam E-PAO tabiriba khudimappo amuka hanna khurumjari.